Nupi amana mana akhoi nupi oibagi ijat bu lobiraga tumina laikrini imanabi akhoi ahumbu mana namthak tawbiramini Priti na ado kai pamino hojikbo nupi aduna khumlai akhoi magi mayumda leiba pami Priti na mana phaniyam okludrasune hojikti aigi nupa oirabado noide kedobagi nungaiba pami chalo chalo nasak singduga khujin mami ki kamala male seli ba dress duga samna duga sangli ba lipstick machu duga chatpi khrom te yang ningtre nupi ahum du makha ta je chatkhre tel heibana kai dei to ngom bino sibo ki bu ki ne amphau zatre uroi nang se fried rice saro tel heibana chamina se Priti na I sell puthokpa yaude as nongonda puthokpiyo haide e yare he kok charo ai haimhi se thaklage tu aremba sel se leire tel haibana nangse berani pura ngai hakki matung chaba loire tel haibana asai phau haipe chalu se photo kapse Priti na nanga photo kapaga aigi iza sokni ngai ni tel haibana kaino mung tawrisina lao ko Priti na yare ngasai nupi khaidina hairido chumbagi natra nangna wa amphau hai ngamjida tel haibana taning de ko amta yam hainade mathong maram khangdabi nupi dubu noi nupi masen wari sanabada ai kama yauduino Priti na adudi nupi singdina hairido chumme natra abem karan yam ngangado ai sarokani ai kanano khangde haiba moi singdo ai amta khangde Priti na hospital jase tel heibana e kedoba ai wasu makhata ba pamde nangbu su nungsirure lapthokpadi wagani aduna test tawruse aduga phajana koinarse natrade ai tal tel heibana phare phare nangna thajadragana chalase pung ahum lom ta silakle Rita na hoju paulak dine phone su pai debase Anjali sun nok phet tawraga changlai Rita na hey nang kai chalwe ngasai ayuk taki chatkibaduna hojikta halai se kaigino nang kai chaluino ha notebook wani hairaga notebook digadai Anjali bab oirudre khadak tawrai aya aidi kahredana ima aise imana badugi manaw nupagi barde taramlaba adugi yawkhrona adum yawraba ngasai su moita mochauga magana lobala e Rita na senglabo imada aina oidaba kamai ngangdoino Rita na phare phare chango somdana Sakina thembi mabo Sakina sese silo aduga nangsu hanjaro larik pa jaruro kainu sibo mabo Sakina phone ne mabokna nangi namanaba namanabi singa pau phaunanabani na amalebani yamna tangbadi natre noigi suggestion dusu hangnaba yare dana larik nataba atopa amta sijinaganu ko thembi kappaga mabo Sakina kaigi kapino kapkanu se nangina namasu tholaklani yare nang chacharo ko thembi na hoi mabo somdana sanana tacho karigi tamdani ichagi ningba thungdabada inaune khoibu waraukidoini sana hanbina itaisu ichesu thabak tawrini aikhoidi nanaw nupa se khaktani seldo tangkhai puthokna se aisu aigi hek pokminaba ipwada magi esagi sel pibagi khara chille ram sanana chumi nangna hairi dusu madusu tawdaba yadaba thabakni nachegi sanara khujira kaino bandan thamba haiduni Danupati na phachau bayai
noina yam wabiri. Chatrasu yabasida ai sum honajarage. School na so mateng bangi. Imanaba imanabidagi suggestion lawraga adum parageba. Adu hairam laga Danupati changkre. Matai manaw singdu koyeng yengnei. Somdana lemba thoina. Che. Nang thoklo ahewbani nupa amana. Thembina. Kanana no haise. Lemba thoina. Khangde. Masak yam phajaba male. Thembina. Kaidano. Tu geta. Ha. Thembi do prap thogla e. Thembina. Nang oira. Kaidaw laiba. Ima hoi uraga phajade. Hayang wari sasi chalo. Rajeshna. Phone su pithokre haire. Kamai pau phongna doiba. Thembina. Nangi number piramo aduga chakro. Rajeshna. Uning mandana laiba ngamdraduna laini. Thembina. Nungtigi ura leire dudi. O nungtigi ura leijabado udradi uning lakpa. Se, aigi number ni. Hoiba, chatlo. Rajeshna. Tandrasu chataw leire. Thembina. Masidiba. Somdana filemna. Thokrabro amadubo. Rakeshwarina. Thokre. Filemna. Exam na chado hinga leire. Mana mata manghandana leire. Rakeshwarina. Haima. Mi angang walking chatpase kayam kairagi moiba. Filemna. Walking chaline na matam sumaina manghandana leire di yararoine. Rakeshwarina. Ho pakhang ne pakhang. Khara su chatsanu kaino. Asi hairam laga Rakeshwari su thokre. Filemna. Masidi yungune. Macha se mana namdana manghandawrine. Walking chaliba amadusu wari sanari. Telhaibana. Aibu yam thajadabiga tawdana. Pritina. Tamba ngamra. Ibunga hayang wabado yam talline. Telhaibana. Kaidawramino nangbo. Sum hakchilangamini nangdi. Aidi walking sum chatli imanaba khaiga. Priti suktok laga khangangang lai. O nang aingondaga kaimta hairamdana amodu unaba chatli natra. Telhaibana. Sisu mu haikidoro haise. Pritina. Haidadi kaino. Kainom tawbu khudingi hairamgadabani. Kanang khangni. Natu atopaga unaramadi aidi mangzaredana. Telhaiba nokfet tawraga. Yam nungshira maleda. Pritina. Nungshidadi kaino. Telhaibana. Ado amta payo mapan amta thoke. Pritina. Kaino mapan dalay hairaga mapan thoke haisiba. Masinu pise ingit iranga amte khangde. O number 1 tawge haiba siwadi pharamani. Pritina. Acha tuguchaye sibu haini na haye. Magi mamanaba singduna karemne rei. Aham. Ataba migisu khara khanba phabani. Telhaibana. Kaino nangbu hojikta kainom tobu khudingi hairamo haidaine. Amu nangna haibata haudraga isaulanga kera. Pritina. Aida thamjarage. Horen halaaga hairo. Marup amana. Wari di noisu yai he. Maida phasana netle. Telhaibana. Walking chatle hairamdabagi sauri do udra. Adugi kainom tobu khudingi haigadabani. Aduda haibani da. Mamanaba amana khumlai. Yai tawgadabani. Telhaibasu mayumda halakle. Mapanda famlaga leiramba adu ubada. Amu horani. Filemna. Walking chalini haina adum mata manghaladi kamdawni. Telhaiba makoktu hotlaga. Baba, asibawdane. Filemna. Ngasaidagi chakraga hojikta halaaga asaidani haisibu kaino. Wadu loiba nangde Rakeshwarina thalai. Yare moiba. Angangse makokol loina ngawba tare. Lakpaga hawrabo. Rakeshwarina. Machanupada amuk onsilaga hairai. Yari ibungo. Nangi kay kaino chanaba khara thamlamlabani. Telhaibasu kaimta hairamdana tumina changkre. Ngaktang lairaga. Masu exam naksilakpagi larik paba hawkre. Somdana Ritana. Moy pabong. Aini yumse thatoktuna kathaidano malaise hairise. Phanadi kuirabani.
hojikti aikhoi mimang phamedana. Ibohalna kainu nangna ngangiba mayam dubo ai gyan amta taba ngamdre mama. Rita na ho tabiroi sumba matang sidi ipang pangsinadana laini. Somdana nacha nupi tongambisina aikhoi na moibu kaimta yengsindabagi mawongda mingondaga mateng panghandana aikhoi bu yole. Ibohalna kai mateng no haise. Rita na mathong maram khangdana nupa ngangnaraga pochai lawdana lairi. Mafam khudingi machi khudingi chibon ngangnadana lairi. Aikhoi di thokpa phaw ngamdre. Ibohal mai hauna saure kari aigi ichamakna adumaina tawraba. Rita na hojuk waida sune nupa amaga thongal sida amuk toiba juza ubadane mitkase nahaba makhaini makoina tawramlibado. Aina mamani haina chairubagi pangal ga leisade hatkibu tawine. Ibohal sa sauna phuk hawgatlaga thokre. Thembi bu ayakpa khonjel amada kawi. Thembi tabra nang. Thembi sa taraduna thoglai. Thembi na kai haige baba. Ibohal na karigi baba kanagi baba napa nama ama layena yumsigi ahan nangna yokhalakadra hairaga nangna aikhoibu hanjin yolene ha. Nang yumse thaduk tuna chakhige haibra natraga aikhoi chakro haibra. Thembi mapi ira chena kaino baba nacha bab thaba ngamjadre. Rita na thatlaga hairei mama oktabigi machani na adom machasu oktaba tabani. Rita phone ama puthoklaga moi pabo yengo to sina nupa amani jingya da unadana tawrise hojikla ambaduna ama. Ibohalna phone adu lawraga Thembi da video adu udli. Kaino nangna asuk wakal yaudrise ha aikhoi bu kayamuk yamna lekha tana chenthadawrige. Thembi masadu kaino ma tawkhre video aduna maram oiraga karisu khumba ngamkhidre. Thembi Ibohalgi khong kolaga baba ai lale ai matungna tawraroige. Ibohalna Thembi bu makhongduna inthorei solakano nangi pap chenbana khutuna nangbu aigi ichani haibadu tukuchai. Aigi icha ngasidagidi amadagi hena laite noidi aigi iphamdagi sikhre. Thembi thamoi sokna haijarai nate baba nachabulana khanbigano ai oktabi nate baba. Wada loiba nangde Rita na makha tarai moi pabong moi gumba mathong maram khangdaba sigi wa tonate ikai khangdabagi singli yawdrabadina kaim kanaroi mamai se rubber ne. Onsin badalem zade moi babong changsilao. Ibohal sauna hai oktabi nang aigi mangdana sakto amu hana ulakano tukuchaye thui. Adu hairam laga Ibohal sauna changkhre. Thembi upai laitre kappanatana lawriba video du tunglomdagi lawbani nakna su phambana ubada migi mityeng phamda lana lawgadaba video ni. Asumna numitto hawkhre no ngalaga magi mathau tawnakhre. School chatpaki matam oinarakle Rakesorina ichagi sak thiraga thamlamnabani chatho lao. Telhei basu chak ising charaba matungda school chatkhre. Somdana lemba thoina je adalaire. Thembi na masidi chaijani tumina leyo yamma khelanga kanuko. Rajesh na now kainu masidi yam thengina. Lemba thoina chichina thengine aina na dei bai. Thembi na angang nang nachin kaiba soireko. Rajesh na Thembi gi manakta khara naksilaga nakong mayada hairei. Angang kaina nang oina nachindo I taba soirohe. Thembi maya jiklaga hairei nang adumba katukara nunganglakano na aina hairaga. Asi hairam laga Thembi mawpagi makhut pairaga chingduna peri tawduna chatkhre. Rajesh na kaino phagi tawbane. Thembi na thoi chalo nangi class ta. Lemba thoi su mache saure khanduna kemta haizadre tumina laikre. Thembi na sauraga changakpa ubada telhaiba sulo na yengjai. Talaktu da Rajesh na Thembi phagi tawbane ba kainu nangna dam sauri do. Telhaiba su tawge yauna tawrei tabra. Priti mamito lauthoklaga haima mi mamang sida. Telhaiba na asaida amta tholo base ngakdang
Belta do Bowali. Pretty Danupati the Onsilaga. Kainumana Taurise, I diba. Danupati, Tamoy the Dinungai the Bafawi, Adubu, no fet Tauraga Hairi. Jalurakai no Natang, Belta do Sukarawali. Pretty su telhaibaga punna thokre. Danupati mapi ira jela ikai basu pawi. Class to give me karana sukhangi, mana telaibabu nushizai haiba. Danupati na Pretty da nupa koiri haijan kibani. Rajesna, Tembi. Tembi di sauraga laikre karisu kumlaktre. Rajesna, papa na ngatang tholo. Natradi aibu pati haijanu. Tembi su mawa kemta laudana suktok tu na thokre. Rajesh prap jangak laga. Aina maya mangsida nakuta chingaga puradi nang nate kya charoy. Tembi su lairiba mi singdugi mamangda ikaire. Tembi na mang tharaga. Sau langduna thoglai. Rajesna, kaishu laitaba wafam macha amagi nangna adumai tawba hongnabra. Tembi na adumaina kanana hainage ha. Rajesna, sum phagi tawbani. Mi ataidi singaktani. Aina nungsidana phagi tawraga. Taning dejo. Rajesna oinara I. Kaigi taning triba. Tembi na, Rajesh, ainang munungshi. Nang aigi thazaba mangnaba thaba amta tawrakanuka. Rajesh nang fet tawraga. Aigi ifamda nangondagi henba karigumba amta laiti. Ai nangna pamdaba thaba kaidongnungdasu tawra. Tembi no fet tawraga ado. Rajesna ado kaidoraba. Tembi na thamoy sengna ngarang thokiba wari singdu loina lirami. Rajesna adudi yam phai kaino. Nupaduna su yela aroi. Nangbu yumda tanthokla su kaide. Aikhoida noi thoiga puna laise. Aina imada nanga aiga koine haikre. Imana nangbu hanthana yengloi. Nangbu imana pukjaba ningol makni khandoini. Tembi di Rajesh ki icham chamjaba mataududa henna nungsirai. Miludagi pirang su sintarai. Amuksu Rajesh na ukigadra khanduna mamaidu laithoklaga taithoi. Rajesh na kapiro. Tembi na kapte. Ado phone da dum pau phaunarase. Nang lakanu ko please. Rajesh nungaitana la arai. Ai nang na haiba loina yadoini. Tembi wakhal da khanjai. Kaino. Aina phone bithokre se khangni ba. Phone amase aina leiba ngamba nate. Kanana lairinu ga hangdene. Asibu nungshirine. Somdana mabok sakina manaw nupigi machana aibu paame na hairei. Rajesh na kadorage. Tembi khangboy kaiboy. Karibo. Rajesh na kudak sida nangdi kanai wakal khaliba. Somdana telhaibana aina yambung ko haibana tra. Pretty na haina dehe longna leina basu nate. Hayeng luhungla kanda kauge hojikti dada. Telhaibana yararoi aikhoi masuni aikhoi babada moi ba kawe. Yambung gam ta kaude. Nangsu lamjanarakani yambung ko haiba. Pretty na ngarangi garden lakpa nupi ahum duda kaholo. Telhaibana Pretty gi makok ta kaksi hali. Wathi yam ngang pambra nang ha. Pretty na ayo hingchaba naye. Adu hairaga telhaibagi masam do phoirai. Telhaibana aya naye thadu ome. Ngawbru siba. Mi sam post ko loi kairani. Pretty na kari sampo saba. Nang kanada yang hen ke hainu ha. Thina lakpa yadra. Adu hairaga masam do angawba dauna. Salak mela saba makai thambire. Pretty nok laga. Very nice. Pretty adu hairam laga kumthakre. Telhaibana aya khangniba nang aina luna tawbasida salla. Ngai hakki matung bel taraduna assembly lepa haunakre. Loiraduna ojasu mathang changlaktuna class haukre. Matam masu khanghaude suti thanakre mayum maikai pangnakre. Miyoi bagi thabakti akaknaba laite. Lairabagi mafamda adubu nong matawkiba thabakti adumak tawri. Adubu matam madi numit khudingi hongba naiki. Asumna sum matam khara haukre. Lemba thoi khoi gi exam su loikre. Tembi khoi su school kaba loinakre.
ꯌꯨꯝꯗ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯄꯥꯅꯈ꯭ꯔꯦ꯫ ꯔꯥꯖꯦꯁꯀ ꯊꯦꯝꯕꯤꯒꯁꯨ ꯊꯕꯛ ꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯦ꯫ ꯀꯨꯏꯔꯗꯤ ꯏꯀꯥꯏꯅꯕꯁꯨ ꯂꯩꯇꯦ ꯍꯥꯏꯅꯩ꯫ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯍꯦꯟꯅꯁꯨ ꯐꯖꯩ꯫ ꯂꯦꯝꯕ ꯊꯣꯏꯅ, "ꯏꯆꯦ, ꯀꯥꯏꯗꯅꯣ? ꯗꯨꯀꯥꯟꯗ ꯑꯣꯏꯔꯗꯤ ꯃꯩꯇꯥꯟ ꯂꯩꯔꯛꯑꯣ." ꯊꯦꯝꯕꯤꯅ, "ꯍꯣꯏ, ꯐꯤꯔꯣꯜꯗꯣ ꯑꯊꯥꯕ ꯁꯦꯠꯆꯤꯜꯂꯨꯀꯣ." ꯂꯦꯝꯕ ꯊꯣꯏꯅ, "ꯍꯣꯏ ꯆꯦꯆꯦ." ꯔꯥꯖꯦꯁꯀꯤ ꯐꯣꯟ ꯂꯥꯛꯏ꯫ ꯊꯦꯝꯕꯤꯅ, "ꯍꯜꯂꯣ." ꯔꯥꯖꯦꯁꯅ, "ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ?" "ꯑꯣ, ꯊꯣꯛꯂꯛꯑꯒꯦ, ꯉꯥꯏꯔꯝꯃꯣ." "ꯍꯣꯏ." ꯊꯦꯝꯕꯤ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯌꯧꯔꯦ꯫ ꯔꯥꯖꯦꯁꯅ, "ꯎꯗ ꯀꯨꯏꯔꯦ ꯏꯇꯨꯁꯦ, ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯦꯁꯨ ꯌꯥꯗꯦ." ꯊꯦꯝꯕꯤꯅ, "ꯑꯦꯛꯖꯥꯝꯁꯤꯗ ꯂꯣꯏꯈꯤꯁꯅꯨ, ꯌꯥꯔꯦꯁꯦ, ꯀꯣꯛꯄꯤꯔꯛꯑꯣ." ꯔꯥꯖꯦꯁꯅ, "ꯑꯌꯥ, ꯋꯥꯔꯤꯒ ꯁꯥꯟꯅꯅꯤꯡꯗ꯭ꯔꯣ ꯑꯝꯇ?" ꯊꯦꯝꯕꯤꯅ, "ꯅꯨꯡꯇꯤꯒꯤ ꯁꯥꯟꯅ ꯂꯩꯔ ꯋꯥꯗꯨꯗ ꯀꯔꯤ ꯑꯃꯨꯛ ꯁꯥꯗꯣꯔꯤꯒꯦ? ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯕ ꯄꯥꯝꯂꯗꯤ ꯈꯠꯅꯕ ꯊꯤꯕ ꯍꯧꯕ ꯀꯧꯏ."